Matamgi Manipuri Wari Channel asibu tambiriba Khwaipom namakbu taram nokjeri ngasisu mahausagom matamsige Devdas punso batangkak amok putuna lakjeri mayang punna taminarasi. Asumna Sujatagi lohongba namit 10 muk watlingay matamni. Namito imungi mi pumba lohongbagi pojay layba jatke. Yumsida sopnatagi lanthoiba madi nungsita maklehawbani. Tanjaanduda sumang nagkari man thawjanlagduna khamli. Nungsidi kaithel jatkiba halaklaway khanduna jantokli. RKB na spek abama ama oblaga rani phi sari matiga ma haigalanga yamna chinglemna gari dagi kumtharakli. Nungsidi amuk phawo khijaba oibana munning tana lei magi maong matawdo binana mi ganamta leitabra khangawdana hanglakboy bana nungsilat la tawna khamlakli hoi leiti kaithal da lohongbagi pochai leiba jatki bina nungsida yamna ositana yanglamnaga machindu hairap chingladuna nokli aduga yam ositana wa phawba hajana ngang mangamdene kamaina yom palino ha nungsingak ni yengduna lei bina ko yengduna imungda tapna jangki nungsi ngak na leptuna yengnanga leihawri tanjaanduda nawbaso gari dagi kumlakladuna nungsibu ubada ngak ningladuna manangta kawraga changlakni nawya nungsi nawbagi maongduda tumlomda khongpham halli nawbaso nungsigi matongduda ikayaduna khara jathokli ai khangdruba nawya ai yambung nawbani nungsi tapna mi onaba male karamna aindi nang kanano khangdi nawba nungsigi khonjelda dabada nawbina ti haiba khanglakni oh yamna malore sawade hade ko nungsi nokfe tawaduna kashu kaitida nungsi na nokfe tawrakpa uraga nawba nungsida mamay kuptana yengdana lei nungsibu abama phawrakpagum thamoida phawki yomsida kana unagadabana medium te leiti thabak chathoki ngaidoine andode imungna jangse hoi haindore imungna janglakduna phamli bina su sophana phamduna leirami nungsina ngayak phambiram ai chalon jarake bina khonjal kharo wawrap tawna hai yare ai nangi cha thak balak banante ko nawbana abokse nungsingak ni yengduna lei wadi ngangde wakhalda de khalli kahino ai mo masa khangjala ai de mung phawo okije thengsu thengna kije kari gino ai bo bada sawning ma bai thongol lesiba yekna ba magum wangang lesina kaige nungsi tawfam khangda ngahak leptana lei nawba no peta waduna nangi mingde kari kauge nungsi kawe mingsu yam phaje saksam phaje yam chanayi nungsi nok peta waduna pasadamnida phasei sidi aida nang obada pungaw ngawre nungsingak ni yengduna lei bina khonjal khara kala nawba sakpam hanjaladuna phagi tawne bokse nungsidana nungsi haifam tokpham khangdre tawriba ma tawduda lanthoiba leike hai madu khangning ningsanglakduna hairakle ai lanthoiba kawrkuigi phambiramo hairam laga jatke tawi binana ngaikho nungsi jatke haiduna leithokluroba masado amuk onsalakduna bina denglakle abok sila i haina tam chalo yare nungsi kariso hairamda kana kakre lanthoiba fonda Angela ga wari tawduna leirami nungsi kana janglakpadi uramde nungsi na thongjanda hek yawrukpada Angela nangna sugamna careless oris bukayin ha aina ngangba sugam tadrisi kaigino ba nungsi tumin leptana lei wadi ngangda lanthoiba wiyengduna lei ai langpa ada dawbani ko cheta su lohonggadaba numit kharani da ngai ai so cheta gi lohonggado yam yawningai nungsi lanthoibana bolong folda lekhatbana kumlaklibadu so tama ngamlami yare lanu amuk nasado wani lakthok laksinga ai yam khanbibaga sai ko
ꯈꯜꯂꯤꯁꯤꯕꯨ ꯈꯟꯕ ꯁꯥꯏ ꯍꯥꯏꯅꯤ ꯃꯁꯤ ꯉꯥꯎꯕꯤꯁꯦ ꯏꯁ ꯐꯥꯒꯤ ꯇꯥꯅꯨꯀꯣ ꯀꯩꯅꯣꯃꯤ ꯑꯣ ꯅꯥꯍꯟꯒꯅꯣ ꯍꯥꯏꯕ ꯅꯥꯔꯤꯁꯤꯕꯨ ꯑꯩꯅ ꯅꯥꯍꯟꯅꯤꯡꯗꯅ ꯅꯥꯕꯒ ꯇꯥꯍꯜꯂꯤꯅꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯋꯦꯗꯔꯁꯦ ꯆꯦꯟꯖ ꯂꯥꯛꯄꯁꯤꯗ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯆꯦꯇꯥꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯝ ꯌꯥꯎꯅꯤꯡꯉꯦ ꯃꯥ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯂꯝꯅꯤ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯃꯥꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗꯕꯒꯤ ꯑꯗꯨꯕꯨꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯉꯣꯟꯗꯒ ꯀꯅꯥꯅꯁꯨ ꯁꯥꯎꯍꯟꯕ ꯌꯥꯄꯣꯟꯇꯦꯗ ꯊꯦꯡꯛꯁ ꯑꯩ ꯊꯕꯛꯄꯨꯗꯤ ꯌꯥꯝ ꯆꯤꯜꯂꯤ ꯑꯗꯣ ꯆꯦꯇꯥꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯅꯅꯥꯛꯇ ꯄꯥꯏꯔꯛꯄ ꯇꯥꯔꯦ ꯀꯩ ꯂꯩꯒꯦ ꯏꯃꯥꯒ ꯕꯕꯥꯒꯗ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ ꯑꯩꯈꯣꯏꯗ ꯊꯝꯖꯍꯧꯔꯒꯦ ꯑꯩ ꯋꯥꯔꯛꯆꯔꯒꯦ ꯍꯥꯏꯗꯨꯅꯅꯦ ꯄꯔꯃꯤꯁꯟ ꯂꯧꯕ ꯂꯥꯛꯇꯣꯏꯕ ꯏꯁ ꯌꯥꯗꯅ ꯌꯦꯡꯅꯤ ꯅꯣꯛꯀꯅꯨꯅꯦ ꯑꯩꯕꯨ ꯋꯥꯔꯛꯀꯦ ꯈꯜꯂꯦ ꯆꯨꯝꯅ ꯋꯥꯔꯛꯄꯒ ꯅꯠꯇꯦꯗ ꯏꯁ ꯀꯤꯔꯦꯗ ꯑꯩꯕꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯖꯦꯜꯗ ꯂꯩꯕ ꯕꯣꯟꯗꯤꯒꯤ ꯇꯥꯏꯞꯇ ꯊꯝꯕꯤꯗꯣꯏꯔꯣ ꯏꯁ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯏꯅꯤ ꯅꯔꯝꯆꯠ ꯐꯠꯇꯕ ꯅꯣꯏꯗꯤ ꯍꯥꯏꯔꯦꯗ ꯄꯦꯟꯅ ꯅꯨꯄꯥꯁꯦ ꯍꯥꯏꯔꯗꯤ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯌꯥꯎꯗꯕ ꯅꯣꯏꯗꯤ ꯁꯤ ꯐꯥꯎꯕ ꯋꯥꯠꯂꯤꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯑꯣ ꯍꯣ ꯍꯣ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯄꯛꯆꯔꯦ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯍꯧꯔꯣ ꯂꯩꯔꯤꯉꯩꯁꯤꯗ ꯑꯁꯨꯝꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯄꯥꯛ ꯍꯦꯛ ꯂꯣꯏꯗꯕꯗꯨꯗ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯕ ꯉꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯁꯤ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯂꯣꯏꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯡꯁꯤ ꯑꯍꯥꯡꯕ ꯆꯤꯆꯦꯠ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯏꯔꯒ ꯂꯟꯊꯣꯏꯕꯒꯤ ꯅꯥꯀꯟꯗꯨꯗ ꯊꯝꯂꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯟꯊꯣꯏꯕ ꯋꯥꯔꯤꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ ꯃꯈꯥꯗꯅ ꯉꯁꯥꯏ ꯀꯩꯊꯦꯜ ꯆꯠꯈꯤꯕ ꯃꯌꯥꯝꯗ ꯍꯜꯂꯛꯂꯝꯃꯤ ꯂꯩꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯇꯤꯡꯊꯣꯛꯇꯨꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯦꯡꯅꯔꯝꯂꯤ ꯅꯨꯡꯁꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯁꯖꯥꯇꯥꯅ ꯅꯪꯁꯦ ꯂꯩꯔꯛꯂꯤꯕ ꯐꯤꯁꯤꯡꯁꯦ ꯌꯦꯡꯉꯣ ꯐꯖꯔꯗ꯭ꯔꯣ ꯑꯩꯉꯣꯟꯗ ꯄꯛꯆꯔꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯠ ꯌꯦꯡꯉꯣꯕ ꯁꯤ ꯅꯨꯡꯁꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯐꯖꯩ ꯂꯣꯏꯅ ꯄꯛꯆꯔꯅꯤꯌꯦ ꯆꯦꯇꯥꯗ ꯑꯗꯣ ꯁꯤꯒꯤ ꯔꯥꯅꯤ ꯃꯌꯦꯛꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯅꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯁꯤꯁꯦ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯕꯗ ꯀꯦꯛ ꯀꯛꯄꯗꯣ ꯑꯗꯨꯗ ꯏꯜꯂꯁꯤ ꯐꯖꯩ ꯂꯣꯏꯅ ꯄꯛꯆꯔꯅꯤꯌꯦ ꯆꯦꯇꯥꯗ ꯑꯗꯣ ꯁꯤꯒꯤ ꯔꯥꯅꯤ ꯃꯌꯦꯛꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯅꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯁꯤꯁꯦ ꯍꯩꯖꯤꯡ ꯈꯔꯥꯏꯒꯤ ꯀꯦꯛ ꯀꯛꯄꯗꯣ ꯑꯗꯨꯗ ꯏꯜꯂꯁꯤ ꯆꯦꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯁꯨꯖꯥꯇꯥꯁꯨ ꯍꯔꯥꯎꯅ ꯑꯅꯧꯕꯅꯤꯁꯨ ꯍꯥꯏꯌꯦ ꯑꯗꯣ ꯏꯆꯦꯅ ꯍꯥꯏꯔꯒꯕꯨ ꯀꯔꯤꯒꯤ ꯏꯜꯂꯣꯏ ꯏꯟꯊꯣꯛꯁꯨ ꯉꯥꯏꯗꯅ ꯅꯨꯡꯁꯤꯁꯨ ꯅꯣꯛꯂꯤ ꯕꯤꯅꯥ ꯅꯨꯡꯁꯤꯅ ꯄꯥꯏꯔꯤꯕ ꯐꯤꯗꯨ ꯇꯞꯅ ꯂꯧꯔꯒ ꯏꯃꯨꯡꯁꯤꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯕ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯁꯤꯒꯤ ꯄꯣꯠ ꯆꯩꯗ ꯑꯃꯨꯛ ꯍꯟꯅ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯃꯜ ꯇꯥꯡꯕꯗꯒꯤ ꯍꯧꯔꯒ ꯂꯨꯄꯥ ꯄꯤꯕ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯈꯪꯂꯕ꯭ꯔꯥ ꯃꯌꯥꯝꯗꯣ ꯉꯛꯅ ꯕꯤꯅꯥꯗ ꯌꯦꯡꯅꯔꯛꯂꯤ ꯅꯨꯡꯁꯤ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ ꯔꯥꯙꯦꯒꯤ ꯋꯥꯈꯜꯗ ꯕꯤꯅꯥꯅ ꯅꯨꯡꯁꯤꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤ ꯑꯣꯏꯅ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯁꯦꯡꯗꯣꯛꯀꯦ ꯈꯟꯅ ꯍꯥꯏꯔꯛꯂꯤ ꯏꯅꯝꯁꯤ ꯃꯍꯥꯛꯁꯤ ꯏꯅꯝꯁꯤꯅ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅꯔꯦ ꯃꯥꯒꯤ ꯃꯤꯡ ꯅꯨꯡꯁꯤ ꯀꯧꯕꯅꯤ ꯌꯨꯝꯁꯤꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯕꯤꯅꯥꯅ ꯋꯥꯗꯨ ꯊꯠꯂꯗꯨꯅ ꯔꯥꯙꯦ ꯇꯨꯃꯤꯟ ꯂꯩ ꯉꯛꯂꯞ ꯌꯦꯡꯗꯨꯅ ꯕꯤꯅꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯩꯒꯤꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟ RK ꯂꯟꯊꯣꯏꯕꯒꯤ ꯂꯣꯏꯅꯕꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯏꯅꯝꯁꯦ ꯕꯤꯅꯥ ꯅꯨꯡꯁꯤꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯌꯦꯡꯂꯒ ꯍꯥꯏꯔꯞ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯦꯟꯃꯥꯟ ꯇꯥꯕ ꯅꯠꯇꯕ ꯂꯝꯖꯥ ꯁꯥꯔꯥ ꯅꯨꯄꯤ ꯑꯃꯅ ꯍꯦꯛꯇ ꯕꯤꯅꯥꯒꯤ ꯃꯃꯜ ꯇꯥꯡꯂꯕ ꯏꯁꯨꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯌꯥꯕ ꯉꯝꯂꯣꯏꯀꯣ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯣ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯡꯁꯤꯗꯤ ꯇꯞꯅ ꯃꯄꯤ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ ꯀꯨꯃꯥꯔꯅ ꯇꯞꯅ ꯏꯅꯦꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯂꯕ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯃꯍꯥꯛ ꯏꯅꯦꯁꯤꯅ ꯌꯥꯅꯤꯡꯗꯦ ꯄꯥꯝꯗꯦ ꯃꯇꯤꯛ ꯆꯥꯗꯦ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯃꯤꯇꯣꯞ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯅꯠꯇꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇꯦꯅ ꯍꯥꯏꯔꯔꯣꯏ ꯑꯗꯨꯅ ꯋꯥꯈꯜ ꯐꯥꯊꯕꯤꯌꯨ ꯋꯥꯟꯁ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯗꯨꯅ ꯂꯣꯏꯔꯦ ꯅꯨꯡꯁꯤꯗ ꯌꯦꯡꯂꯗꯨꯅ ꯑꯩ ꯅꯪꯕు ꯄꯥꯝꯗꯦ ꯑꯩꯒꯤꯁꯨꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯪꯕꯨ ꯂꯧꯁꯤꯟꯕꯗꯤ ꯈꯛ ꯉꯝꯂꯣꯏ ꯏꯅꯦꯁꯦ ꯕꯤꯅꯥ ꯁꯥꯎꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯒꯤ ꯏꯃꯨꯡꯗꯗꯤ ꯑꯍꯜ ꯂꯃꯟ
ꯏꯊꯛ ꯊꯣꯡꯕꯅ ꯋꯥ ꯉꯥꯡꯂꯤꯈꯩ ꯈꯛ ꯃꯔꯛ ꯊꯠꯇꯦ ꯀꯅꯥꯅ ꯇꯝꯕꯤ ꯑꯍꯟꯅ ꯉꯥꯡꯕ ꯋꯥ ꯇꯥꯒꯅꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯅꯥꯎꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯕꯣꯛꯄꯨ ꯈꯥꯝꯖꯔꯛꯂꯤ ꯑꯁ ꯑꯕꯣꯛꯁꯦ ꯇꯣꯛꯑꯣꯕ ꯌꯥꯔꯦꯕ ꯉꯁꯤ ꯅꯣꯡꯃꯇꯪ ꯂꯥꯛꯂꯒ ꯀꯩꯅꯣ ꯇꯧꯔꯨꯁꯤꯕꯣ ꯁꯨꯖꯥꯇꯥꯗꯨ ꯌꯥꯝ ꯇꯞꯅ ꯑꯕꯣꯛꯁꯤꯅ ꯉꯁꯤꯗ ꯂꯥꯛꯄꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯒꯨꯟ ꯈꯪꯗꯕꯩꯅꯤ ꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯌꯥꯅꯤꯡꯂꯛꯀꯅꯤ ꯑꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯊꯣꯛꯈꯤꯁꯦ ꯂꯩꯒꯅꯤ ꯌꯨꯝꯁꯤꯗ ꯆꯠꯂꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯀꯔꯤꯁꯨ ꯀꯥꯟꯅꯗꯅ ꯃꯤꯇꯣꯞꯇ ꯊꯝꯂꯤꯕ ꯃꯤꯅꯨꯡꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯦꯝꯗꯣꯛꯀꯅꯤ ꯑꯕꯣꯛꯁꯦ ꯃꯥꯒꯤ ꯐꯅ ꯑꯇꯥꯡꯕ ꯃꯒꯨꯟ ꯆꯦꯗꯨꯅꯁꯨ ꯑꯩꯅ ꯃꯕꯨ ꯏꯁꯨꯅꯤ ꯈꯜꯂꯣꯏ ꯍꯣꯏ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯅꯠꯇꯅ ꯔꯥꯙꯦ ꯑꯥꯔꯊ ꯂꯩꯅ ꯍꯥꯏꯔꯛꯂꯤ ꯏꯅꯝꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯖꯔꯤꯕ ꯅꯁꯨ ꯑꯅꯤꯁꯦ ꯏꯅꯝꯁꯤꯒꯤ ꯋꯥꯍꯩ ꯈꯔꯁꯤꯅ ꯊꯥꯛ ꯃꯥꯟꯅꯗꯕꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯑꯀꯥꯏꯕ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ ꯑꯁꯥꯎꯕ ꯐꯥꯊꯕꯤꯌꯨ ꯑꯄꯥꯝ ꯄꯥꯝꯗ ꯊꯤꯅꯕꯒꯤ ꯃꯇꯝꯗꯣ ꯀꯩꯗꯧꯅꯨꯡꯗ ꯍꯜꯂꯛꯂꯣ ꯍꯥꯏꯕ ꯈꯛ ꯌꯥꯔꯣꯏ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯩꯅ ꯉꯥꯡꯈꯤꯕ ꯋꯥ ꯍꯣꯡꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔ ꯔꯥꯙꯦ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯕꯨ ꯆꯨꯝꯊꯣꯛꯀꯦ ꯁꯦꯝꯗꯣꯛꯀꯦ ꯍꯣꯠꯅꯔꯒꯅꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯒꯅꯤ ꯏꯅꯝꯁꯦ ꯀꯔꯤꯅꯣ ꯏꯅꯝꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯑꯁꯨꯛ ꯄꯥꯝꯗ꯭ꯔꯤꯕ ꯃꯥꯒꯤ ꯃꯔꯝꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ ꯔꯥꯙꯦꯒꯤ ꯋꯥꯍꯩꯗꯨꯅ ꯊꯩꯗꯨꯅ ꯕꯤꯅꯥꯅ ꯑꯃꯨꯛꯁꯨ ꯁꯛ ꯀꯥꯛꯅ ꯍꯥꯏꯔꯛꯂꯤ ꯁꯛ ꯐꯖꯔꯒ ꯊꯕꯛ ꯐꯔꯒ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯅꯨꯡꯁꯤꯔꯒ ꯄꯨꯛꯆꯦꯜ ꯁꯦꯡꯉꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯣ ꯔꯥꯙꯦꯅ ꯏꯅꯝꯁꯦ ꯃꯁꯤ ꯅꯠꯇ꯭ꯔꯅꯦ ꯃꯧ ꯑꯃꯒꯤ ꯆꯦꯟꯒꯗꯕ ꯑꯐꯕ ꯃꯒꯨꯟ ꯍꯥꯏꯕꯗꯣ ꯔꯥꯙꯦ ꯃꯄꯥꯟ ꯈꯔ ꯊꯣꯛꯄ ꯇꯝꯃꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯃꯤ ꯂꯣꯏꯅꯅꯕ ꯇꯧ ꯈꯪꯂꯛꯀꯅꯤ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯁꯣꯏꯗꯅ ꯔꯥꯙꯦ ꯉꯛꯂꯞ ꯇꯧꯅ ꯀꯔꯤꯕꯨꯅꯣ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤꯒꯤ ꯃꯁꯛ ꯃꯆꯨ ꯃꯒꯨꯟ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯦꯡꯅꯗꯦ ꯂꯟ ꯁꯪꯒ ꯀꯌꯥꯝ ꯂꯩ ꯏꯃꯨꯡꯗꯨꯒ ꯁꯪꯒ ꯇꯧꯕꯗ ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯀꯗ꯭ꯔꯥ ꯆꯣꯞꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯌꯦꯡꯒꯗꯕꯅꯤ ꯃꯗꯨ ꯀꯔꯤꯒꯤ ꯌꯦꯡꯗꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯥꯅ ꯑꯩꯒꯤ ꯏꯗ ꯇꯤꯟꯕ ꯌꯥꯔꯣꯏ ꯁꯣꯝꯗꯅ ꯐꯣꯟꯗ ꯑꯦꯟꯖꯦꯂꯥꯅ ꯑꯩ ꯋꯥꯔꯛꯇꯧ ꯁꯔꯨꯛꯅꯦ ꯅꯪꯒꯤ ꯅꯠꯇꯨꯗ ꯑꯣꯏꯅ ꯋꯥꯔꯛꯎ ꯑꯩꯈꯣꯏꯗꯤ ꯋꯥꯔꯛꯅꯤꯉꯥꯏ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯏꯁ ꯊꯥꯒꯠꯂꯤꯍꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯔꯕꯅꯣ ꯈꯪꯗꯦ ꯑꯗꯨ ꯈꯪꯅꯕ ꯃꯥꯒꯤ ꯃꯇꯧ ꯈꯔ ꯇꯝꯖꯅꯕ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯈꯔ ꯇꯝꯖꯧ ꯍꯥꯏꯕ ꯅꯪꯗꯣ ꯑꯔꯦ ꯑꯩꯗꯤ ꯑꯩ ꯅꯨꯡꯁꯤꯕꯤꯗꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯔꯤꯕ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯅꯪꯒꯤ ꯅꯠꯇꯨꯗ ꯏꯟꯁꯤꯜꯂꯒ ꯂꯛꯅꯍꯟꯒꯦ ꯋꯥꯔꯛꯍꯟꯒꯦꯅ ꯁꯤꯂꯤꯆꯥꯠ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯒ ꯅꯨꯡꯁꯤꯕ ꯄꯣꯛꯅꯕ ꯏꯁꯥꯗ ꯄꯋꯥꯔ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯖꯗ꯭ꯔꯦ ꯂꯣꯏ ꯈꯣꯛꯇꯅ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯈꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯈꯪꯂꯕꯣ ꯍꯥꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯂꯟꯊꯣꯏꯕ ꯍꯥꯏꯔꯞ ꯌꯦꯡꯊꯣꯔꯛꯄꯗꯨꯗ ꯎꯔꯤ ꯆꯤꯆꯦꯠ ꯑꯃ ꯂꯩꯕꯗꯨ ꯂꯟꯊꯣꯏꯕ ꯆꯦꯗꯨ ꯂꯧꯈꯠꯇꯨꯅ ꯌꯦꯡꯂꯤ ꯑꯕꯣꯛꯁꯦ ꯂꯥꯛꯑꯦ ꯑꯃꯨꯛꯇ ꯃꯈꯥꯗ ꯀꯨꯝꯕꯤꯔꯣ ꯐꯣꯟ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯗꯤ ꯂꯟꯊꯣꯏꯕ ꯏꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯤ ꯑꯟꯖꯂꯥ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯂꯒꯦ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯂꯟꯊꯣꯏꯕ ꯐꯣꯟꯗꯨ ꯊꯝꯂꯒ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯀꯥꯗꯒꯤ ꯀꯨꯝꯂꯛꯂꯤ ꯕꯤꯅꯤꯇꯥ ꯅꯨꯡꯁꯤꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯦꯞꯄ ꯂꯩꯇ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯅ ꯉꯥꯡꯕꯤꯔꯤꯕ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡꯗꯨ ꯋꯥꯅ ꯈꯥꯡꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯈꯨꯝꯕꯁꯨ ꯉꯝꯗ ꯂꯩꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯛꯁꯦ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯄꯤꯇꯅ ꯊꯨꯝꯍꯠꯂꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯀꯩꯒꯤ ꯈꯌꯥꯗ ꯇꯥꯔꯕ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕ ꯁꯖꯤ ꯑꯃꯣꯝꯒꯤ ꯂꯥꯏꯕꯛꯀꯨꯝ ꯅꯨꯡꯁꯤꯅ ꯕꯤꯅꯤꯇꯥꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯛꯂꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯐꯝꯂꯤꯕ ꯅꯨꯡꯁꯤꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯌꯥꯝ ꯐꯝꯕꯤꯔꯝꯃꯨ ꯉꯥꯡꯅꯕꯤꯔꯝꯃꯨ ꯀꯥꯏꯅꯕ ꯌꯥꯔꯔꯣꯏꯗꯕ ꯃꯅꯤ ꯃꯃꯧ ꯑꯩꯈꯣꯏ ꯑꯅꯤ ꯃꯌꯥꯝꯒꯤ ꯆꯥ ꯁꯦꯝꯖꯔꯒꯦ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯕꯨ ꯆꯤꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤ ꯕꯤꯅꯤꯇꯥꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ ꯔꯥꯙꯦ
ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯆꯠꯅꯔꯤꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯁꯦ ꯀꯔꯤꯁꯨ ꯇꯥꯛꯄꯤꯗꯝꯕꯤꯗ꯭ꯔꯕꯔꯣ? ꯂꯟꯊꯣꯏꯕ ꯈꯣꯟꯖꯦꯜ ꯈꯔ ꯋꯥꯡꯂꯞꯅ ꯍꯥꯏꯔꯛꯂꯤ. ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯆꯠꯅꯕꯤ ꯂꯝꯆꯠ ꯁꯥꯖꯠ ꯁꯦꯝꯗꯣꯛꯀꯦ ꯍꯣꯠꯅꯔꯤꯕ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯌꯨꯝꯁꯤꯒꯦ? ꯃꯌꯥꯝꯗ ꯂꯟꯊꯣꯏꯕꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯅꯔꯛꯂꯤ. ꯁꯨꯖꯥꯇꯥ, ꯔꯥꯙꯦ, ꯍꯦꯄꯤ, ꯀꯨꯃꯥꯔ ꯑꯃꯗꯤ ꯑꯝꯕꯤ ꯂꯟꯊꯣꯏꯕ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯄꯥꯈꯠꯄ ꯄꯣꯛꯅꯔꯝꯃꯤ. ꯅꯥꯎꯕ ꯂꯟꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯔꯥꯎꯅ ꯌꯦꯡꯂꯛꯂꯒ ꯂꯟꯊꯣꯏꯕꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯤ. ꯌꯥꯝꯕ, ꯂꯟꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯅꯥꯎꯕ ꯎꯗꯕ ꯀꯨꯏꯔꯦ. ꯅꯥꯎꯕ ꯀꯞꯂꯤ ꯀꯞꯂꯤꯒ ꯇꯧꯗꯨꯅ, ꯌꯥꯝꯕꯨꯡ ꯂꯩꯇꯕꯗ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯣ? ꯂꯟꯊꯣꯏꯕ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ. ꯅꯥꯎꯕ ꯀꯞꯇꯨꯅ ꯃꯌꯥꯝꯕꯨꯡꯗ ꯀꯣꯜꯂꯤ. ꯂꯟꯊꯣꯏꯕꯁꯨ ꯃꯅꯥꯎꯕꯨ ꯆꯍꯤ 10-11ꯒꯤ ꯃꯇꯨꯡꯗ ꯎꯅꯕ ꯐꯪꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ. ꯂꯟꯊꯣꯏꯕꯅ, ꯅꯨꯄꯥ ꯃꯟꯗꯦꯗ ꯀꯩꯒꯤ ꯀꯞꯂꯤꯅꯣ? ꯅꯥꯎꯕꯕꯨ ꯊꯦꯝꯂꯤ. ꯑꯗꯨꯒ ꯅꯥꯎꯕꯕꯨ ꯇꯞꯅ ꯏꯟꯊꯣꯛꯂꯤ. ꯑꯗꯨꯒ ꯕꯤꯅꯥꯕꯨ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ. ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ? ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯣ? ꯕꯤꯅꯥ ꯁꯥꯎꯅ, ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗꯅꯣ ꯍꯥ? ꯂꯟꯊꯣꯏꯕ ꯎꯁꯤꯇꯅ ꯍꯥꯏꯔꯞ ꯅꯣꯛꯂꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ. ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯨ ꯀꯩꯅꯣ? ꯕꯤꯅꯥ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯍꯩ ꯂꯟꯊꯣꯏꯕ! ꯂꯟꯊꯣꯏꯕ ꯏꯃꯨꯡꯒꯤ ꯃꯤ ꯃꯌꯥꯝꯗ ꯑꯣꯟꯁꯜꯂꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ. ꯀꯅꯥꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯅꯕ ꯕꯥꯔꯇꯣꯟ ꯇꯧꯔꯨꯒꯦ ꯍꯥꯏꯔꯛꯑꯣ? ꯁꯨꯖꯥꯇꯥ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯈꯨꯝꯂꯛꯂꯤ. ꯊꯣꯏꯕ, ꯑꯩꯅ ꯇꯧꯍꯟꯕꯅꯤ. ꯂꯟꯊꯣꯏꯕ ꯃꯆꯦꯗ ꯁꯥꯎꯅ ꯌꯦꯡꯂꯛꯂꯗꯨꯅ, ꯆꯤꯇꯥꯗꯤ ꯀꯔꯤꯒꯦ? ꯑꯝꯕꯤꯅ ꯂꯟꯊꯣꯏꯕꯕꯨ ꯈꯥꯝꯖꯤꯜꯂꯤ. ꯄꯨꯊꯣꯛꯈꯤꯒꯦ ꯇꯧꯏ ꯃꯄꯥꯟꯗ. ꯑꯝꯕꯤꯅ, ꯊꯣꯏꯕ ꯂꯥꯎꯁꯦ ꯊꯣꯛꯑꯁꯦ. ꯇꯥꯃꯣ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯩꯒꯤ ꯑꯃꯇ ꯉꯥꯏꯔꯕ ꯆꯤꯇꯥꯒꯤ ꯋꯥ ꯇꯥꯈꯤꯅꯤ. ꯑꯩꯅꯒꯤ ꯆꯤꯇꯥꯒꯤ ꯋꯥ ꯇꯥꯗꯨꯅꯇ ꯂꯥꯛꯄꯅꯤ. ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯇꯥꯈꯤꯅꯤ. ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯪꯈꯤꯅꯤ. ꯁꯨꯖꯥꯇꯥꯗ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯟꯊꯣꯏꯕ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯍꯥꯏꯔꯛꯂꯤ. ꯑꯩꯅꯒꯤ ꯏꯆꯦꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯆꯞ ꯆꯥꯅ ꯈꯪꯉꯤ. ꯃꯅꯥꯎ ꯑꯩꯒꯤꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯩꯅ ꯑꯩꯒꯤ ꯁꯥꯒꯩ ꯑꯣꯜꯂꯤꯕꯒꯤ ꯃꯔꯝꯁꯨ ꯁꯣꯏꯗꯅ ꯆꯦꯇꯥꯅ ꯈꯪꯂꯝꯒꯅꯤ. ꯃꯅꯥꯎ ꯑꯩꯒꯤ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯍꯥꯏꯕ. ꯍꯥꯏꯌꯣ ꯆꯦꯇꯥ, ꯑꯩ ꯆꯦꯇꯥꯒꯤ ꯋꯥ ꯇꯥꯒꯦ. ꯁꯨꯖꯥꯇꯥ ꯀꯞꯅ ꯀꯞꯅ, ꯊꯣꯏꯕ, ꯅꯪ ꯆꯦꯇꯥꯕꯨ ꯋꯥꯔꯧꯒꯅꯨ. ꯑꯩꯒꯤ ꯅꯪꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯊꯕꯛ ꯑꯁꯤ ꯊꯣꯛꯂꯒ ꯑꯩꯒꯤ ꯏꯄꯥ ꯃꯔꯤ ꯀꯅꯥꯁꯨ ꯌꯥꯎꯗꯕ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯪꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯑꯕꯣꯛꯁꯤꯕꯨ ꯑꯃꯗꯤ ꯄꯥꯕꯨꯡ ꯆꯥꯕꯨ ꯕꯥꯔꯇꯣꯟ ꯇꯧꯈꯤꯕꯅꯤ. ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ. ꯆꯦꯇꯥꯗꯤ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ, ꯁꯤ ꯅꯠꯇ꯭ꯔꯥ? ꯌꯨꯝꯁꯤꯗ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯃꯗꯤ ꯆꯦꯇꯥꯒꯤ ꯊꯃꯣꯏꯗ ꯀꯔꯝꯕ ꯗꯥꯛꯐꯝ ꯇꯥꯈꯤꯕꯒꯦ? ꯃꯇꯝꯗꯨꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝꯗꯣ ꯑꯩꯗꯤ ꯉꯁꯤꯁꯨ ꯀꯣꯛꯇ꯭ꯔꯤ. ꯃꯇꯝꯗꯨꯗ ꯀꯟꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏ ꯉꯁꯤꯁꯨ ꯄꯦꯊꯕ ꯂꯩꯇ꯭ꯔꯤ. ꯕꯤꯅꯥ ꯈꯣꯟ ꯈꯔ ꯋꯥꯡꯂꯞꯅ, ꯍꯩ ꯀꯩꯅꯣ ꯅꯪꯅ ꯅꯆꯦꯗ ꯉꯥꯡꯂꯤꯕꯁꯦ? ꯑꯩ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ? ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯌꯣꯛꯂꯛꯄ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯋꯥꯉꯥꯡ ꯀꯟꯖꯥꯎ ꯍꯨꯜꯂꯦꯅꯦ ꯅꯪ. ꯂꯟꯊꯣꯏꯕ ꯁꯥꯎꯅ, ꯁꯗꯞ! ꯃꯌꯥꯝꯅ ꯈꯪꯄ꯭ꯔꯦꯛ ꯈꯥꯡꯉꯤ. ꯂꯟꯊꯣꯏꯕ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯗꯨꯅ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ. ꯅꯪ ꯂꯩꯕ ꯂꯩꯇꯕ, ꯑꯩꯅ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅ ꯌꯣꯛꯂꯛꯄ ꯌꯣꯛꯂꯛꯇꯕ, ꯑꯥꯏ ꯗꯣꯟꯠ ꯀꯦꯌꯔ. ꯅꯪꯅ ꯉꯥꯡꯕ ꯑꯩꯅ ꯇꯥꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ. ꯁꯣ ꯄ꯭ꯂꯤꯖ ꯂꯤꯚ ꯑꯁ. ꯃꯁꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯋꯥꯔꯤꯅꯤ, ꯈꯪꯂꯕ? ꯊꯣꯏꯕ, ꯌꯥꯔꯦ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯆꯦꯇꯥꯒꯤ ꯊꯧꯔꯝꯅꯤ. ꯆꯦꯇꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ. ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏ. ꯑꯩꯅ ꯆꯦꯇꯥꯒꯤ ꯇꯧꯔꯤꯕ ꯍꯣꯠꯅꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯗ꯭ꯔꯦ. ꯆꯦꯇꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯦ, ꯁꯤ ꯅꯠꯇ꯭ꯔꯥ? ꯁꯨꯖꯥꯇꯥ ꯂꯟꯊꯣꯏꯕꯅ ꯋꯥꯔꯧꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ. ꯂꯟꯊꯣꯏꯕꯕꯨ ꯊꯦꯝꯒꯦ ꯈꯟꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯊꯣꯏꯕ, ꯆꯦꯇꯥꯅ ꯍꯥꯏꯕꯗꯤ. ꯂꯟꯊꯣꯏꯕ ꯇꯨꯡꯗ ꯈꯣꯡꯐꯝ ꯁꯠꯍꯜꯂꯤ. ꯑꯗꯨꯒ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯐꯠꯇꯩ ꯊꯣꯛꯂꯤ. ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯈꯪꯅꯗ꯭ꯔꯤ. ꯂꯟꯊꯣꯏꯕ ꯁꯥꯎꯈ꯭ꯔꯕꯗꯤ ꯄꯥꯛ ꯍꯟꯊꯧ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯃꯌꯥꯝ ꯈꯪꯂꯤꯕꯅꯤ. ꯁꯨꯖꯥꯇꯥꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ. ꯂꯟꯊꯣꯏꯕ ꯋꯥꯔꯧꯅ ꯃꯆꯦꯕꯨ ꯌꯦꯡꯂꯛꯂꯤ. ꯋꯥꯗꯤ ꯉꯥꯡꯗꯦ.
ꯑꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯅꯤꯡꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯦ. ꯇꯥꯃꯣ. ꯑꯝꯕꯤ ꯇꯞꯅ ꯅꯨꯡꯉꯥꯏꯇꯅ, ꯊꯣꯏꯕ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯇꯥꯃꯣ. ꯂꯟꯊꯣꯏꯕꯗꯣ ꯃꯃꯩꯗꯨ ꯃꯈꯨꯠꯅ ꯈꯨꯝꯖꯤꯟꯗꯨꯅ ꯍꯦꯛꯅ ꯀꯞꯂꯛꯂꯦ. ꯃꯌꯥꯝꯗ ꯂꯟꯊꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯦ. ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ. ꯑꯝꯕꯤꯁꯨ ꯀꯞꯂꯤ. ꯍꯥꯏ, ꯏꯅꯥꯎꯒꯤ ꯇꯥꯃꯣ ꯂꯩꯔꯤ, ꯑꯩ ꯀꯩꯗꯧꯒꯦ? ꯑꯗꯣꯝꯅ ꯀꯞꯀꯅꯨ. ꯖꯥꯇꯤ ꯅꯠꯇ꯭ꯔꯕꯁꯨ ꯑꯩ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ. ꯅꯌꯥꯝꯕꯒꯤ ꯃꯥꯡꯗ ꯅꯪꯅ ꯑꯗꯨꯝ ꯅꯨꯄꯤ ꯇꯥꯒꯅꯨ. ꯑꯩ ꯌꯦꯡꯕ ꯉꯝꯗꯦ. ꯂꯟꯊꯣꯏꯕ ꯑꯝꯕꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯦ. ꯑꯝꯕꯤꯁꯨ ꯂꯟꯊꯣꯏꯕꯕꯨ ꯀꯣꯟꯁꯤꯟꯕꯤ. ꯂꯟꯊꯣꯏꯕꯅ, ꯇꯥꯃꯣ, ꯆꯠꯁꯦ. ꯑꯝꯕꯤ ꯀꯣꯜꯂꯤꯕꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯉꯛꯅ, ꯀꯗꯥꯏꯗ? ꯈꯪꯗꯦ. ꯑꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯂꯟꯊꯣꯏꯕꯕꯨ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯉꯝꯂꯤ. ꯂꯟꯊꯣꯏꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯄꯥꯝꯂꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯑꯝꯕꯤꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ. ꯁꯨꯖꯥꯇꯥ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯍꯥꯏꯄꯤ ꯇꯞꯅ ꯁꯨꯖꯥꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ ꯀꯧꯔꯛꯂꯤ. ꯁꯨꯖꯥꯇꯥ. ꯈꯨꯝꯗꯦ. ꯃꯪꯂꯒ ꯂꯩ. ꯃꯧꯄ꯭ꯋꯥꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ, ꯇꯧꯈꯤꯕ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯦ. ꯕꯤꯅꯥ ꯌꯥꯝꯅ ꯁꯥꯎꯔꯦ. ꯔꯥꯙꯦ ꯑꯃꯗꯤ ꯀꯨꯃꯥꯔꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ. ꯀꯔꯤꯅꯣ? ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯕꯤꯁꯤꯕꯣ? ꯔꯥꯙꯦ ꯑꯃꯗꯤ ꯀꯨꯃꯥꯔꯗꯣ ꯉꯛꯅ ꯌꯦꯡꯅꯩ ꯕꯤꯅꯥꯒꯤ ꯋꯥꯗꯨꯗ꯫